पीक थल्ले ngasi manung du situ lai se itu sab chalo hapam lai ri hapam am lai ri paisa lai ta bai wani selfie am adu de hena chaw bodi eno tau tam in oina hangen thangalaga somta chumta am cha chum do ngasi di gari se manam bhajan nungsi re nga yai ba manam ju thole sapon manam ju thole adu achapor manam ju thole ma kunjil lamina manam dia dum phajare ha मैम वीडियो थागतबसु कुइरे अदो ngasi di khoi maga aiga bazar chaludoine bazar chaludoije ai poche khara leibagi khoi maga ado changda yadraba poche polam ngata oidoine ado unnecessary da paisa tinghalaga pot leibudu di tawroi daka tabaduma exact leidoine bako adudugi list se sida leire si list idraga di hora ngaudoine bako chat chatene bazar da adudugi chatoine ado salam dai sida Sure, like Romaga, take the guide and never swing I'm talking about Kuramaga. Sat Toine, I do separate this num Uchaka. I BMW Motimole, the tower again the city. Pilot Chamba Matam Hungry Garian Matova Kagayin the Yadibuko. Think the overflow the Kitang the Wadley, Huran Zara singing about. Tekin da baya de bazar yaure bazar yaurga pochai akhon leigadaba mamal hangadaba loina hangba hawrani क्या बोले सर किलो तो सनी ने बका किलो हम को तो उन बिरो और नो pot leba tangkai chansile adi dispo glass piece khara yamna dum lo dore ko adu nika head ki up na ba khot na ba adu ke kai kai no khara lo dore tangkai di chansile yamna oi bu natri tang wa ne mai lai re pot chi lum man na hoji sai dam tanam doi ni por ngai tang lai lo gi ware bazar manung kai ka chat pai di namdre buko aman na ju thabak pot pu pai gadra video bu nam gadra bang da bagi ko adu de khara de dum lai re pot se lise hoji khara wa li buko adu ka kakwa gi bishal adu da chalu gi ni adu ga kai kai no khara yenga adu awar pa dum sina su loi dre dum phana wa le dum asi gi first phase sai tare ne si gi du loi re khara de dum ado lai bada khudong cha da ba khara su dum lai re du chal roi mathang next time da mung chal lage wa re he phajana pachat chat pagi ko umang ge loi re adu bishal chat pagi amu atopa kai ka lai pagi su mung yang halake me Wah, hai chatha rồi cái gì đi, có, con nó thay cái, wari kata lấy làm gì, cái đôi ba trẻ, đây này, ai đi chat thắc thế, radio ở đâu nhà em nát rồi, ai lạc tầm này là radio cái xem biết làm rồi này, mai đi, chết giao rồi số radio nhà thì hai rắc con này vào tung, chết giao rồi số radio nhà đấy xem một số anh Ahan bagi putih posisi ni boko, ado khara diwar li, sida su lairi, pik thal hai,
ꯍꯥꯞꯀꯠꯈꯤꯒꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯀꯛꯋꯥꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯕꯤꯁꯥꯜ ꯇꯝꯅ ꯊꯧꯗꯔꯛꯑꯦ ꯃꯥ ꯋꯥꯔꯕꯣ ꯋꯥꯗꯦ ꯌꯥꯗꯦ ꯑꯩ ꯅꯪꯗꯤ ꯐꯝꯃꯒ ꯉꯥꯏꯔꯝꯕꯕꯨ ꯑꯩꯗꯤ ꯀꯣꯏꯆꯠ ꯆꯠꯄꯗ ꯁꯣꯝꯗ ꯑꯩ ꯌꯥꯎꯒꯦ ꯅꯪꯗꯤ ꯌꯥꯗꯦ ꯀꯥꯏꯗ ꯅꯣꯏ ꯌꯥꯎꯔꯣ ꯈꯣꯡ ꯌꯥꯝ ꯇꯞꯄꯦ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯆꯠꯃꯤꯟꯅꯕ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧ ꯌꯦꯡꯃꯟꯕ ꯑꯩ ꯊꯅꯝꯃꯕꯅꯦ ꯋꯥꯏ ꯂꯩꯀꯥꯏꯗ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯈ꯭ꯔꯦ ꯃꯤ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯂꯝꯅꯤꯅ ꯑꯣꯜꯂꯝꯕꯒꯤ ꯈꯔ ꯌꯦꯡꯕꯩ ꯋꯥꯅꯤ ꯃꯣꯏꯗꯤꯀꯣ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯑꯃ ꯂꯩꯕꯁꯨꯀꯣ ꯃꯤꯁꯦ ꯌꯦꯡꯉꯝꯗꯣꯏꯅꯦꯕ ꯃꯣꯏ ꯍꯥꯟꯅ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯝꯕꯅꯤꯅ ꯈꯪꯅꯕ꯭ꯔꯥ ꯀꯥꯏꯅ ꯌꯦꯡꯉꯝꯃꯤꯅꯦꯕ ꯑꯗ ꯑꯃ ꯌꯦꯡꯉ ꯑꯃꯃꯨꯛ ꯍꯥꯏꯗꯤ ꯄꯣꯠꯇꯨꯗꯒꯤ ꯃꯉꯛꯁꯦ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯝꯗꯣꯏꯅꯦ ꯈꯪꯅꯕ꯭ꯔꯥꯅ ꯑꯁ ꯏꯁꯤꯡꯒ ꯈꯔ ꯀꯪꯉꯦ ꯉꯁꯤꯗꯤ ꯁꯥꯃꯟꯕꯩ ꯏꯁꯤꯡꯁꯨ ꯐꯖꯅ ꯊꯛꯑꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯤꯡꯗꯤ ꯀꯗꯥꯏ ꯊꯝꯕꯒꯦ ꯊꯛꯅꯤꯡꯉꯤꯅꯦ ꯏꯃꯥ ꯅꯣꯏ ꯌꯣꯡꯆꯥꯛ ꯌꯣꯟꯕꯩ ꯃꯄꯥꯗꯣ ꯍꯦꯟꯈ꯭ꯔꯕ ꯌꯦꯡꯈ꯭ꯔꯦ ꯁꯤ ꯒꯣꯂꯥꯏꯗꯅꯤ ꯊꯥꯏꯅ ꯌꯣꯡꯆꯥꯛ ꯌꯣꯜꯂꯝꯕꯒꯤ ꯖꯒꯥꯅꯦ ꯁꯤꯗꯩ ꯆꯪꯈꯤꯗꯣꯏꯅꯦ ꯁꯣꯝꯗ ꯀꯣꯏꯔꯗꯤ ꯑꯃꯨꯛ ꯀꯣꯏꯔꯦꯕ ꯁꯤꯗ ꯗꯥꯏꯔꯦꯛ ꯀꯣꯝꯅ ꯆꯪꯈ꯭ꯔꯁꯤ ꯕꯤꯁꯥꯜ ꯗꯥꯏꯔꯦꯛ ꯁꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯣꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯣ ꯃꯣꯏ ꯌꯨꯝꯗꯤ ꯁꯤ ꯃꯄꯥꯗ ꯆꯪꯉꯤꯕꯅꯤ ꯃꯥꯗꯤ ꯁꯤꯡꯖꯃꯩꯗꯔꯣ ꯁ꯭ꯋꯥꯏꯗ ꯍꯣꯏ ꯁꯤꯃꯛꯅꯦ ꯍꯥꯏꯕꯗꯤ ꯎꯗꯦꯕꯀꯣ ꯊꯣꯡꯒꯥꯟ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯎꯗꯦꯕ ꯅꯪ ꯅꯃꯥꯟꯅꯕꯤ ꯍꯥꯏꯕꯗꯤ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯅꯠꯇꯦ ꯃꯥ ꯑꯩꯒꯤ ꯄꯣꯠꯐꯝ ꯐꯝꯕ ꯃꯅꯤꯡꯗꯅꯦ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯦꯕꯀꯣ ꯃꯕꯥꯅꯤꯁꯦ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯅꯠꯇꯦ ꯃꯤ ꯑꯅꯤ ꯐꯝꯕ ꯃꯤ ꯑꯅꯤ ꯐꯝꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯕꯤꯁꯥꯜ ꯌꯧꯔꯦ ꯁꯤꯗꯩꯗꯤ ꯈꯤꯇꯪ ꯏꯪꯅ ꯈꯜꯂꯒꯦ ꯉꯁꯥꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯄꯅꯤꯅꯀꯣ ꯁꯤꯗ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯗꯣꯏꯅꯤ ꯀꯤꯂꯤ ꯆꯅꯥ ꯆꯥꯅꯤꯡꯕ꯭ꯔꯣ ꯀꯣꯟꯅ ꯆꯥꯁꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯊꯣꯛꯂꯛꯄꯀꯥꯟꯗ ꯆꯥꯔꯁꯤꯀꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡꯒ ꯂꯩꯔꯗꯤ ꯁꯤ ꯂꯧꯗꯣꯏꯅꯤꯅꯦꯀꯣ ꯑꯗ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯇꯣꯞꯄ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠꯇꯣ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯈꯜꯂꯨꯅ ꯀꯩꯅꯣ ꯁꯪꯒꯣꯝ ꯍꯥꯟꯅ ꯂꯧꯒꯁꯤ ꯂꯥꯛꯑꯣ ꯆꯨꯁꯦ ꯂꯩꯔꯦ ꯏꯁꯄꯤꯁꯦꯜ ꯂꯩꯇꯦꯅꯦ ꯑꯗꯨꯗꯤꯅꯦ ꯇꯧꯔꯤꯁꯦ ꯁꯪꯒꯣꯝꯁꯦ ꯄꯤꯀꯦꯠ 10 ꯂꯧꯔꯁꯤꯀꯣ ꯄꯤꯀꯦꯠ ꯕ꯭ꯔꯣꯗꯨꯅꯨ ꯄꯤꯀꯦꯠ 10 ꯂꯧꯔꯕ Cereal lurus ya? No. Kintam lo tuh kok. Hah. Lo tuh he, ini deh, entah. Aban bayuk le kok. Yuk palu ni anjing. Oh. Yuk bayuk lo kah. Kintam no. Tang ada tang makan. Hah. ꯑꯗꯨ ꯇꯪ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯀꯩꯅꯣ ꯇꯧ ꯇꯥꯝꯅꯤ ꯏꯟ ꯑꯣꯏꯅ ꯍꯪꯒꯦꯟ ꯊꯥꯡꯒꯠꯂꯛꯑꯒ ꯆꯨꯝ ꯇꯥꯝꯅꯤ ꯆꯥꯖꯨꯝꯗꯣ ꯆꯞ ꯃꯥꯟꯅꯩꯗꯣ ꯁꯤꯁꯨ ꯀꯣ ꯆꯥꯖꯨꯝ ꯑꯆꯧꯕ ꯊꯤꯒꯦꯔꯗꯤ ꯍꯪꯒꯦꯟ ꯑꯣꯏꯅ ꯇꯧ ꯇꯥꯝ ꯏꯟ ꯑꯣꯏꯅ ꯊꯥꯡꯒꯠꯂꯒ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯥꯡꯖꯗꯣꯏꯁꯦ संगोम पैकेट 10 हमने मखादा कई कई नया उसे चीनी भी आवदा है चीनी किलो निपान का अनिरक ठोक न फोन तामी करम नंग चानी से सिटी हाँ सी चानी दे मतीन लोबा नंग पाम से सीने आज जो लाख तो इधर इनकी दी Adi kalau tu, masih kat telur ke? Dari kau, kap ke? Nggak kau airport am tahap kige, mani pik thaling aja dari gari macam se. Hai bawa kau bro? Hoi bro.
ꯄꯤꯛ ꯊꯜꯂꯦ ꯉꯁꯤꯗꯤ ꯃꯅꯨꯡꯗꯁꯨ ꯂꯩꯔꯤꯁꯦ ꯁꯤꯗ ꯍꯥꯞꯆꯤꯜꯂꯣ ꯍꯥꯞꯐꯝ ꯂꯩꯔꯤ ꯍꯥꯞꯐꯝ ꯌꯥꯝ ꯂꯩꯔꯤ ꯄꯩꯁꯥ ꯂꯩꯇꯕꯩ ꯋꯥꯅꯤ ꯉꯁꯤꯗꯤ ꯒꯥꯔꯤꯁꯦ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯉꯥ ꯑꯌꯥꯏꯕ ꯃꯅꯝꯁꯨ ꯊꯣꯛꯂꯛꯑꯦ ꯁꯥꯄꯣꯟ ꯃꯅꯝꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯃꯅꯝꯁꯨ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯕꯅꯤꯅ ꯃꯅꯝꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯣ ꯄꯣꯠ ꯂꯩꯕ ꯕꯤꯁꯥꯜꯗꯒꯤ ꯊꯣꯛꯂꯛꯑꯒ ꯌꯨꯝ ꯌꯧꯕꯩꯁꯨ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯕꯖꯥꯔ ꯃꯅꯨꯡ ꯆꯪꯕꯩꯗꯤ ꯑꯩꯁꯨ ꯋꯥꯃꯟꯗꯅ ꯅꯝꯗ꯭ꯔꯦ ꯐꯔꯦ ꯌꯨꯝ ꯌꯧꯕꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯑꯁ ꯑꯗꯣ ꯁꯍꯔꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒ ꯆꯤꯡꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒꯗꯤ ꯃꯥꯟꯅꯗꯕꯅꯤ나 ꯈꯤꯇꯪꯗꯤ ꯁꯤ ꯌꯧꯔꯒ ꯈꯤꯇꯪꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯀꯣ ꯌꯨꯝ ꯀꯩꯀꯩ ꯂꯩꯔꯛꯄꯅꯣ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄꯁꯨ ꯏꯉꯝ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯗꯨꯝ ꯆꯤꯟꯈꯠꯂꯕ ꯍꯥꯏꯇꯥꯔꯦ ꯆꯤꯟꯕ ꯐꯖꯅ ꯆꯤꯜꯂꯦ ꯍꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯗꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯑꯗꯣ ꯈꯔꯗꯤ ꯌꯥꯝꯃꯦ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏ ꯃꯥ ꯈꯔ ꯋꯥꯔ ꯃꯥꯜꯂꯦ ꯆꯦꯞꯅ ꯍꯦꯛꯇ ꯍꯤꯞꯊꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯄꯨꯔꯒ ꯆꯠꯄ ꯂꯤꯁꯇꯨ ꯁꯤꯅꯦꯕꯀꯣ ꯑꯥꯏꯇꯦꯝ 22ꯅꯦꯕ ꯑꯗꯣ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯩꯕꯗ ꯌꯧꯗꯕ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯒ ꯂꯩꯈꯤꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯍꯥꯟꯕꯗ ꯗꯤꯁꯄꯣꯖꯦꯜ ꯀꯞ ꯆꯥ ꯊꯛꯅꯕꯗꯣ 3,000 ꯗꯨꯀꯥꯟ ꯐꯝꯒꯤ ꯇꯧꯕꯅꯤꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯍꯥꯟꯕꯗ 3,000 ꯄꯤꯁ disposal cup se 3,000 piece-neबको अदुगा रंग संगनबा मिंग के कथानबा खुता अमा रंग सिदा लेरे राइस बैग अखोइगे चेंग के का हानबा बोरा दो बिहु येकपी लेरोना सि लेबनेबको बैग तरान अदुगा टर्मरिक पाउडर मचू असुबी किलो 3 अदुगा दिस वासी द कोना लौरसे ना लौद्रे सापोन डजन अनि मतंगा कुरामनबा सि लेरे अदुगा एलईडी बल्ब होल्डर ने कईने लोइना यावरे अदो मसाई तिसो देनी 40 वाट किनेबको मरी लौरे अदो बासमेना पामबिदो सना हाय मुंदांगा थबन जोंनाबा अदुगा कमोकी ममन नसे हंगरेनako अदुगा नाउ नुपागी चप्पल कैका लैग्रे रिफ्रेशमेंट गी अदुसु लैग्रे अदुगा चामना लैग्रे सुमदा यारमनी अदुगा इलायची सु लैग्राबनी काय थमग्रे सिदा लैरे तो अदुगा मिल्क मेड सु सिदा यावरेको अदुगा रेजिस्टर बुक सिदा लेरे बोय केका अदुगा मिल्क पाउडर संगोम किलो 10 किलो ममम बिदो 10 लो बने को एवरीडे की संगोम अदुगा सिलिटेप बिग साइज अमा सिदा यावरेको अदुगा निबिया समसंग नबा अखोय बागी मचा मचा दो मोइदा हन्नी नबो सिदा लेरे समसंग बगी निबिया लेरे अदुगा अखोय बागी फिरोल खरा यिंगनि तवदो नंगद्रे ngasi अद थौरी सिदा लेरे थौरी मकोन अमा hay mi cái gặp quần naba अदुने ngasi चारपा अदुगा एक्स्ट्रा आइन लैसिलकसे अदुम हवाई माइरंबी अदुगा मोरम मचू आइन एक्स्ट्रा लखर लौसिलकसे अदुगा सिगी हैप्पी डेन बॉक्स मंगा ने लौरेसे कोनागिरा हैयांसे अदुम योन मदु लोइ सिखरनी आई खुंदाई कस्टमर याम लैबा लपाक फमी दुकान जिंग आई खुंद लोइ लान आई लोइ थुंगरम अदुगा मिठाई कोनोगी
ꯕꯤꯁꯥꯜꯗ ꯂꯧꯔꯛꯄꯅꯤ ꯁꯤꯗꯤ ꯍꯥꯎꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯪꯒꯦꯒꯤ ꯑꯣꯏꯕꯅꯦꯕꯀꯣ ꯍꯥꯎꯕꯅꯤ ꯁꯤ ꯃꯤꯊꯥꯏ ꯄꯤꯀꯦꯠ 10 ꯂꯧꯔꯛꯄꯅꯤ ꯁꯤ ꯑꯗꯨꯒ ꯑꯩꯅ ꯇꯣꯉꯥꯟꯅ ꯂꯧꯁꯤꯜꯂꯛꯏ ꯑꯦꯛꯁꯇ꯭ꯔꯥ ꯑꯁꯤꯅ ꯅꯂꯥ ꯃꯅꯝ ꯀꯩꯀꯥ ꯅꯝꯊꯤꯗꯅꯕ ꯑꯗꯨꯒ ꯂꯤꯟ ꯁꯤ ꯃꯌꯥꯝ ꯆꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤꯀꯣ ꯁꯤꯁꯦ ꯃꯔꯛ ꯁꯥꯏꯕꯤꯕ ꯁꯔꯥꯎꯟꯗꯤꯡꯗꯣ ꯂꯤꯟ ꯀꯩꯀꯥ ꯆꯪꯕ ꯉꯝꯗꯕꯅꯤ ꯃꯥꯏ ꯃꯅꯝꯁꯤꯅꯀꯣ ꯁꯤ ꯕꯤꯁꯥꯜꯗꯩꯅꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯗꯣꯔꯃꯦꯠ ꯑꯍꯣꯡꯕ ꯑꯃ ꯈꯣꯡꯒꯤ ꯑꯃꯣꯠꯄ ꯇꯩꯊꯣꯛꯅꯕ ꯁꯤꯅ ꯀꯩꯅꯣꯍꯦ ꯋꯥꯌꯔꯒꯁꯦ ꯇꯨ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯁꯤꯅ ꯍꯌꯦꯡꯁꯤ ꯅꯨꯡꯗꯥꯡꯗ ꯊꯥꯕꯜ ꯆꯣꯡꯕꯗ ꯊꯥꯅꯕ ꯑꯗꯨꯒꯤ ꯋꯥꯌꯔ ꯑꯍꯣꯡꯕ ꯑꯃ ꯂꯧꯁꯤꯜꯂꯛꯑꯦꯀꯣ 1,500 ꯄꯤꯕ ꯑꯃ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯂꯧꯔꯛꯏꯁꯦ ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯦꯛꯁꯇ꯭ꯔꯥꯗ ꯌꯥꯝ ꯂꯧꯔꯛꯏ ꯍꯥꯏꯗ꯭ꯔꯥ ꯆꯥꯖꯨꯝꯒꯁꯦ ꯂꯧꯔꯛꯏ ꯎꯗ꯭ꯔꯥ ꯆꯥ ꯆꯨꯝꯅꯕ ꯁꯤ 3,000 ꯁꯤꯒꯤ ꯆꯥ ꯆꯨꯝꯅꯕ ꯍꯌꯦꯡ ꯂꯩꯕ ꯃꯤ ꯌꯥꯎꯏ ꯑꯗꯨꯗꯨꯒꯤꯅꯦ ꯁꯨꯃꯥꯏꯅ ꯇꯦꯟꯇꯪ ꯑꯩꯅ ꯎꯠꯆꯔꯤꯁꯤꯅꯤ ꯃꯌꯥꯝ ꯆꯠꯂꯨꯕꯒꯤ ꯋꯥꯕꯗꯣ ꯑꯗꯨ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯏꯅꯔꯖꯤꯁꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯦ ꯑꯗꯨꯅꯦ ꯁꯤꯗꯩꯗ ꯃꯊꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯒꯠꯆꯒꯦ ꯊꯕꯛ ꯆꯤꯟꯃꯟꯈꯤꯕꯩꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯕ꯭ꯂꯣꯛꯇ ꯇꯣꯏꯅ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯕ ꯃꯌꯥꯝ ꯑꯩ ꯆꯤꯜꯂꯦꯅ ꯈꯟꯕꯤꯌꯨꯅꯀꯣ ꯆꯤꯟꯗ꯭ꯔꯕ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯃꯦꯕꯀꯣ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯃꯇꯥꯡꯅꯅꯦ ꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯃ ꯂꯣꯏꯊꯣꯛꯈ꯭ꯔꯗꯤ ꯑꯗꯨꯝ ꯈꯔ ꯀꯣꯝꯃꯅꯤ ꯑꯩ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ